ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯁꯥꯟꯇꯅ ꯊꯥꯕꯤꯔꯛꯄꯅꯤ. ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ. ꯃꯇꯝꯗꯣ ꯌꯥꯎꯁꯪꯒꯤ ꯃꯇꯝꯅꯤ. ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯃꯇꯝꯅꯤ. ꯑꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯍꯧꯅꯔꯒ ꯄꯨꯟꯅ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯃꯤꯟꯅꯈꯤ. ꯅꯣꯡꯃ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯤꯡꯗ ꯀꯦꯝꯞ ꯇꯧꯕ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ. ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯔꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ. ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨ ꯆꯤꯡꯗ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯆꯠꯅꯅꯕ ꯃꯇꯝ ꯉꯥꯏꯈꯤ. ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯣ ꯂꯥꯛꯂꯦ. ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 10ꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯄꯣꯠ ꯄꯨꯝꯅꯃꯛ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯕꯣꯂꯦꯔꯣ ꯑꯃꯗ ꯆꯠꯈꯤ. ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯋꯥꯔꯦ. ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯤꯄꯛꯅ ꯍꯩ ꯃꯍꯤ ꯂꯩꯔꯒ ꯊꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤ. ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯈꯤ. ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯗꯧꯔꯦ. ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ. ꯑꯩ ꯃꯁꯀꯜ ꯄꯦꯟ ꯇꯧꯔꯤ. ꯃꯗꯨꯗꯒꯤ ꯑꯅꯥꯕ ꯑꯗꯣ ꯀꯥꯎꯊꯣꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯩꯁꯨ ꯇꯥꯔꯒ ꯆꯠꯂꯤ. ꯃꯁꯤꯗꯒꯤ ꯆꯤꯡꯊꯛ ꯑꯗꯨ ꯌꯧꯔꯤ. ꯑꯩ ꯑꯃꯁꯨꯡ ꯏꯃꯥꯟꯅꯕ ꯗꯤꯄꯛ, ꯆꯂꯥꯝꯕ, ꯙꯀꯦꯟ, ꯃꯤꯔꯗꯨ ꯄꯋꯥꯟ, ꯑꯕꯤꯅꯥꯁ, ꯖꯣꯟꯁꯟ, ꯁꯨꯟꯀꯦꯟ, ꯁꯥꯝꯁꯨꯟꯗꯔ ꯑꯃꯗꯤ ꯔꯣꯅꯥꯜꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯦꯟ ꯈꯟꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯄꯣꯔꯛꯄ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯒ ꯊꯝꯃꯤ. ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯤ 3ꯅ ꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯡ ꯊꯤꯔꯨꯔꯒ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯤ. ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯧꯗꯣꯛꯏ. ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯣꯏ ꯌꯥꯏꯌꯦ ꯚꯥꯏ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯈꯨꯝꯅꯔꯛꯏ. ꯑꯗꯨꯒ ꯕꯨꯠꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ. ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯁꯨꯟꯀꯦꯟ ꯀꯧꯕ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯏ. ꯃꯍꯥꯛꯁꯦ ꯕꯨꯠ ꯌꯥꯝꯅ ꯀꯤꯕ ꯃꯤꯅꯤ. ꯁꯨꯟꯀꯦꯟꯅ ꯚꯥꯏ ꯇꯜꯂꯦ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯗꯨꯗ ꯑꯩꯅ ꯁꯨꯟꯀꯦꯟꯗ ꯍꯥꯏꯈꯤ, ꯑꯦꯔꯥ ꯅꯨꯄꯥ ꯑꯣꯏꯔꯒ ꯕꯨꯠ ꯀꯤꯕ ꯍꯧꯅꯗꯦꯗ ꯅꯪꯁꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯈꯤ. ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯅꯣꯛꯃꯤꯟꯅꯔꯤ. ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯟ ꯇꯥꯈꯤ. ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ. ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯍꯣꯏ ꯇꯥꯏꯌꯦ ꯚꯥꯏ ꯍꯥꯏꯅ ꯈꯨꯝꯅꯔꯛꯏ. ꯃꯗꯨꯗ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯈꯟꯖꯟꯗꯦ. ꯃꯗꯨꯗ ꯑꯩꯅ ꯀꯔꯦꯝꯅꯕꯒ ꯂꯣꯏꯅꯅ ꯕꯨꯠꯇꯨꯗ ꯆꯩꯈꯤ. ꯍꯣ ꯕꯨꯠ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯊꯣꯛꯂꯛꯑꯣ ꯐꯨꯅꯁꯤꯅꯦ ꯍꯥꯏꯅ ꯀꯔꯦꯝꯅꯈꯤ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯗꯨ ꯇꯥꯔꯒ ꯄꯦꯟꯅ ꯅꯣꯛꯃꯤꯟꯅꯔꯤ. ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯎ ꯋꯥ ꯅꯣꯝꯕ, ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯃꯁꯨꯡ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ. ꯃꯗꯨꯗ ꯑꯩ ꯑꯃꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ. ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯝꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯤ. ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯀꯣꯟꯁꯤꯟꯅꯔꯒ ꯂꯥꯏ ꯁꯣꯟꯗꯨꯅ ꯂꯩ. ꯃꯗꯨꯗ ꯑꯩꯅ ꯐꯣꯟꯗꯒꯤ ꯐ꯭ꯂꯥꯛꯁ ꯊꯥꯜꯂꯒ ꯃꯩ ꯆꯨꯈꯠꯂꯤ. ꯃꯩ ꯆꯨꯕꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯈꯨꯕꯥꯛ ꯈꯨꯔꯒ ꯐꯝꯂꯤꯕꯗꯣ ꯑꯩꯅ ꯎꯔꯦ. ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯈꯤ. ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯎꯔꯦ. ꯃꯗꯨꯗꯒꯤ ꯑꯩ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ. ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯔꯛꯄ ꯄꯣꯠ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯜꯂꯛꯈꯤ. ꯃꯗꯨꯗ ꯑꯩꯅ ꯀꯤꯃꯟꯈꯤꯕꯅ ꯆꯤꯟ ꯊꯤꯔꯨꯔꯦ. ꯃꯗꯨꯗꯒꯤ ꯑꯩ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯂꯒꯦ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ. ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯑꯩꯅ ꯆꯤꯟ ꯊꯤꯔꯨꯕꯗꯨꯅꯔ ꯈꯪꯗꯦ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯣ ꯑꯩ ꯇꯝꯅ ꯇꯥꯟꯅꯔꯛꯂꯦ. ꯑꯀꯤꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯈꯨꯠ ꯑꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯗꯨꯗ ꯑꯩꯅ ꯏꯁꯣꯔꯕꯨ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯡꯖꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯞꯊꯣꯛꯂꯒ ꯂꯩꯍꯧꯔꯦ. ꯑꯩꯅ ꯂꯥꯏꯒꯤ ꯏꯁꯩ ꯑꯗꯨ ꯊꯥꯗꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ. ꯍꯣꯏ ꯇꯥꯕꯕꯨꯗꯤ ꯐꯥꯒꯤ ꯇꯥꯔꯝꯒꯅꯤ. ꯉꯥꯏꯍꯥꯛꯇꯨꯗꯗꯤ ꯁꯤꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯪꯇꯧꯗ ꯇꯧꯈꯤꯕꯅꯤ. ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕ ꯅꯠꯇꯦ. ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯖꯒꯣꯏ ꯁꯥꯕ ꯑꯗꯣ ꯑꯩꯅ ꯎꯈꯤ. ꯃꯗꯨ ꯎꯕꯗꯒꯤ ꯑꯩ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯀꯟꯅ ꯆꯦꯜꯂꯛꯈꯤ.
ꯃꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯟꯅ ꯂꯥꯎꯔꯒ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯅꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯗꯨꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯏꯃꯥꯟꯅꯕ ꯑꯇꯩꯁꯨ ꯃꯊꯪ ꯃꯊꯪ ꯌꯧꯁꯤꯜꯂꯛꯇꯨꯅ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯗꯀꯦꯟꯒꯤ ꯃꯌꯨꯝꯗ ꯌꯧꯗꯨꯅ ꯀꯀꯥ ꯏꯗꯣꯝꯆꯥꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯗꯨꯗ ꯏꯗꯣꯝꯆꯥꯗꯨ ꯄꯥꯈꯠꯇꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯇꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥꯅ ꯁꯥꯎꯔꯗꯨꯅ ꯅꯣꯏ ꯀꯔꯝꯕ ꯆꯤꯡꯗ ꯆꯠꯂꯨꯏ ꯍꯥꯏꯌꯨ ꯍꯥꯏꯅ ꯁꯥꯎꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯧꯕ꯭ꯔꯨꯗ ꯀꯦꯝ ꯇꯧꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯐꯝ ꯑꯗꯣ ꯂꯥꯏ ꯌꯥꯝꯅ ꯊꯣꯛꯄ ꯖꯒꯥꯅꯤ꯫ ꯅꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕꯗꯣ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯐꯝꯂꯒ ꯂꯩꯊꯣꯛꯂꯝꯂꯕꯗꯤ ꯅꯣꯏ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯣ ꯂꯥꯏ ꯐꯠꯇꯕ ꯂꯥꯏꯃꯨꯅꯤ꯫ ꯅꯈꯣꯏꯗ ꯑꯋꯥꯕ ꯄꯤꯅꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯩꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯕꯣꯛ ꯀꯠꯇꯨꯅ ꯌꯦꯟꯂꯤꯡ ꯊꯥꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯣ ꯑꯩ ꯄꯨꯟꯁꯤꯗ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯅ ꯙꯃꯦꯟꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯍꯔꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯩꯕ ꯏꯃꯨꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕꯗꯒꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯅꯦꯝꯕꯣꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯒꯤ ꯅꯨꯄꯤ, ꯃꯍꯥꯛꯀꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯠꯇꯅ ꯑꯗꯨꯃꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯕ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯁꯣꯡꯕ, ꯃꯤꯅ ꯌꯦꯡꯕꯗ ꯈꯔ ꯀꯤꯕ ꯏꯪꯈꯣꯜꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯃꯈꯥ ꯊꯪꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯊꯣꯏꯁꯅꯥꯅ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯊꯕꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯁꯅꯥ ꯊꯣꯏꯁꯅꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯕꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯇꯝꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯋꯥꯏ ꯁꯪꯂꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯃꯆꯥꯁꯤꯡꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯉꯟꯇꯥꯅ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯊꯣꯡ ꯊꯤꯟꯕꯗꯧꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯃꯁꯥ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯂꯒ ꯂꯩꯕꯗꯧꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯍꯤꯡ ꯑꯗꯨꯃ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯗꯣ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯑꯀꯤꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯍꯤꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ꯫ ꯀꯤꯕꯒꯤꯗꯃꯛ ꯑꯍꯤꯡ ꯑꯣꯏꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯉꯟꯇꯥꯅ ꯊꯣꯡꯗꯨꯅ ꯃꯆꯥꯁꯤꯡꯒ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯁꯤꯡꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯀꯥꯡꯈꯟ ꯈꯟꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯀꯥꯡꯈꯟ ꯃꯊꯛꯇ ꯑꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯗꯣ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯁꯅꯥꯅ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯝꯃꯤ꯫ ꯈꯟꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯍꯥꯛ ꯃꯇꯣꯝꯇ ꯉꯥꯏꯕꯅꯤꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯁꯅꯥꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯀꯌꯥ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯁꯅꯥꯗꯣ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ,
ꯆꯦꯡ ꯑꯣꯟꯅꯅꯕ ꯑꯣꯟꯊꯣꯔꯛꯄꯗ ꯆꯦꯡꯐꯨ ꯑꯗꯣ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯎꯔꯨꯕꯗ ꯀꯤꯕꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯕꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯁꯨ ꯉꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯦꯡꯐꯨ ꯑꯗꯣ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯦꯡ ꯑꯣꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯈꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯑꯗꯣ ꯋꯥꯏ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯨꯡꯒꯥꯗ ꯂꯩꯔꯤꯕ ꯋꯥꯏ ꯑꯗꯨꯅ ꯈꯥꯖꯤꯡ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯕ ꯑꯃꯁꯨꯡ ꯊꯣꯏꯁꯅꯥ ꯑꯅꯤꯃꯛ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯈꯝ ꯑꯗꯣ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯐꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯅꯗ꯭ꯔꯤ꯫ ꯑꯍꯤꯡ ꯑꯗꯨꯃ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯅꯣꯛꯄꯒ ꯂꯥꯎꯕꯒꯤ ꯑꯉꯛꯄ ꯈꯣꯟꯖꯦꯜꯅ ꯏꯃꯨꯡ ꯑꯗꯣ ꯊꯜꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯣꯡ ꯉꯥꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯁꯅꯥ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯌꯥꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯊꯣꯏꯁꯅꯥ ꯀꯨꯝ ꯊꯥ ꯁꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯗꯦ꯫ ꯚꯔꯥꯗ ꯂꯩꯗꯨꯅ ꯍꯤꯡꯅꯅꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯥꯎꯕ ꯑꯔꯣꯏꯕ ꯌꯩꯍꯤꯞ ꯇꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯟꯕꯗꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯆꯥꯎꯕꯒꯤ ꯃꯃꯥ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃ ꯃꯈꯣꯏꯁꯤꯡꯅ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡꯗꯨ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯁꯤꯅ ꯀꯦꯅꯦꯗꯤ ꯈꯨꯗꯣꯡꯕꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ 2006ꯗꯅꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯗꯨꯅ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯔꯦꯟꯠ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯖꯒꯥꯗꯤ ꯁꯒꯣꯜꯕꯟꯗꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯄꯨꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯍꯦꯛ ꯍꯦꯛ ꯐꯥꯎꯔꯝꯃꯤ꯫ ꯅꯥꯀꯟꯒꯤ ꯏꯃꯥꯟꯅꯕꯒꯤ ꯔꯦꯟꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯧꯔꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯃꯊꯟꯇ ꯔꯦꯟꯠ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯦ꯫ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯂꯣꯏꯔꯗꯨꯅ ꯏꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯔꯦꯟꯠꯇ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯗꯨꯅ ꯏꯕꯥꯅꯤ ꯂꯥꯏꯔꯤꯛ ꯇꯧꯔꯁꯤ ꯍꯥꯏꯅ ꯇꯧꯕꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯇꯧꯊꯣꯛꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯇꯨꯝꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯔꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯋꯥꯏꯈꯤ꯫ ꯑꯁꯣꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯑꯍꯤꯡꯒꯤ ꯄꯨꯡ 11:30 ꯍꯦꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯔꯦꯟꯠ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯃꯤ ꯅꯥꯍꯦꯕ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯈꯜꯂꯤ ꯌꯨꯝꯕꯨꯒꯤ ꯅꯦꯅꯦꯗꯨ ꯇꯥꯃꯣꯅ ꯌꯨ ꯉꯥꯎꯔꯒ ꯐꯨꯕꯤꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯑꯩ ꯏꯃꯥꯟꯅꯕ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨꯅ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯇꯨꯝꯖꯔꯁꯅꯨ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩꯁꯨ ꯇꯨ ꯆꯨꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯌꯥꯝꯅ ꯀꯟꯅ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤ ꯅꯥꯍꯦꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯁꯥꯗ ꯃꯩꯈꯦꯠ ꯑꯃ ꯆꯅꯝ ꯃꯔꯨ ꯑꯃꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯃꯄꯥꯟꯂꯥꯡꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯗꯨꯁꯨ ꯁꯥꯊꯤꯕ ꯑꯀꯤꯕ ꯃꯁꯛꯅꯤ꯫ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯟꯁꯤꯡꯅ ꯇꯪꯉꯧꯅꯔꯕ ꯊꯥꯖꯃꯥꯕꯨ ꯀꯨꯞꯁꯤꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯂꯤꯔꯤ ꯂꯤꯔꯤ ꯃꯥꯂꯪꯕꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯤꯠꯂꯝꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯕꯨꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯅ ꯈꯟꯈꯤ ꯃꯁꯤ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯇꯣꯏꯂꯦꯠ ꯂꯩꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯗ
ꯂꯐꯨꯒ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯅꯤꯅꯦꯁꯤꯕꯨ ꯁꯤꯗ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯍꯧꯔꯝꯈꯤ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯕ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯐꯨꯁꯤꯡ ꯑꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏ ꯍꯨꯝꯕ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯀꯤꯕꯅ ꯏꯁꯥꯒꯤ ꯁꯝ ꯆꯞ ꯌꯨꯡꯈꯤ꯫ ꯃꯤꯍꯨꯜ ꯗꯪ ꯗꯪ ꯆꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯇꯣꯛꯂꯝꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯏꯃꯥꯟꯅꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯅ ꯔꯦꯟ ꯑꯗꯣ ꯖꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯀꯥꯗ ꯆꯪꯂꯗꯨꯅ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯂꯣꯛ ꯇꯧꯔꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯣ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯕ ꯌꯧꯔꯒꯦ ꯚꯥꯏ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯨꯝꯒꯤ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯂꯦꯝ ꯑꯗꯣ ꯑꯣꯟ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯤ ꯁꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯃꯁꯥ ꯑꯗꯣ ꯅꯤꯛꯇꯨꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯑꯗꯨ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯀꯩꯅꯣ ꯅꯣꯏꯒꯤ ꯔꯦꯟꯁꯤꯗꯤ ꯑꯀꯤ ꯑꯈꯪ ꯇꯝꯅꯕ ꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯇ ꯍꯦꯛ ꯍꯦꯛ ꯑꯁꯨꯝꯅ ꯇꯧꯏ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒ ꯊꯪꯅꯔꯤꯕ ꯀꯥ ꯑꯅꯤ ꯁꯨꯕ ꯔꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯗꯨ ꯇꯔꯪ ꯃꯔꯪ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯎꯈꯤꯅꯤ ꯍꯥꯏꯅꯩ꯫ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯈꯪꯗꯦ, ꯁ꯭ꯋꯥꯏꯗ ꯂꯩꯕ ꯂꯣꯀꯦꯂꯤꯇꯤ ꯗꯨꯀꯥꯟꯗꯥꯔ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯪ ꯃꯄꯥꯟ ꯊꯣꯛꯂꯨꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯊꯣꯛꯂꯨꯏ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯅꯉꯣꯟꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯇꯧꯔꯛꯇꯦ ꯈꯨꯝꯈꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯅꯁꯥꯗ ꯀꯔꯤ ꯂꯣꯏꯅꯔꯒ ꯊꯣꯛꯂꯨꯕꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯅ ꯆꯅꯝꯒ ꯃꯩꯈꯦꯠꯀ ꯂꯣꯏꯅꯩ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯤꯕꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯥꯅ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯄꯨꯡ 2 ꯇꯥꯗꯧꯔꯦ, ꯍꯌꯦꯡ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯃꯩꯐꯨ ꯇꯤꯛꯇꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯗꯨꯅ ꯏꯕꯥꯅꯤ ꯆꯥꯛ ꯊꯣꯡꯂꯗꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯅ ꯋꯥꯔꯤ ꯃꯈꯥꯗꯨ ꯂꯤꯔꯣ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯝꯅꯕ ꯊꯣꯡ ꯂꯣꯜꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩꯗ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯨꯝꯕꯨꯒꯤ ꯅꯨꯄꯤꯒꯤ ꯃꯅꯦꯅꯤ꯫ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ, ꯃꯤꯒꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ, ꯑꯅꯥ ꯂꯥꯏꯌꯦꯡ ꯀꯌꯥ ꯌꯦꯡꯕ, ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯨꯅ ꯁꯦꯟ ꯌꯥꯝꯅ ꯇꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯩꯅꯣ ꯀꯧꯕ ꯑꯍꯟ ꯑꯃꯅ ꯔꯥꯁ ꯂꯤꯂꯥ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯃꯁꯝ ꯑꯗꯨꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯒ ꯃꯈꯣꯡ ꯂꯩꯕꯥꯛ ꯊꯦꯡꯗꯕꯤꯗ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯗꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯕꯨ ꯀꯀꯥꯗꯨ ꯆꯨꯔꯨꯞ ꯑꯃ ꯆꯤꯡꯂꯒ ꯊꯣꯛꯂꯛꯄꯗ ꯑꯍꯟꯗꯨ ꯃꯃꯤꯠ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯨꯕꯗꯗꯤ ꯇꯥ ꯃꯩꯅꯣ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯑꯍꯟ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯗꯨꯅ ꯃꯀꯣꯛꯇ ꯊꯥꯕꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯟ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗ ꯑꯍꯟ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯔꯝꯈꯤ, ꯅꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯈꯥ ꯇꯥꯅ ꯂꯩꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯁꯩ ꯈꯨꯠꯇꯥꯛ ꯂꯥꯟꯁꯤꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕꯗ ꯇꯥꯟꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝꯕꯨꯗꯨ ꯈꯪꯆꯤꯡ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯃꯥꯅ, ꯍꯣꯏ ꯇꯥ ꯃꯩꯅꯣ, ꯋꯥꯐꯝ ꯑꯗꯨ ꯍꯌꯦꯡ ꯈꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯒ ꯀꯀꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯕꯗ ꯃꯅꯦ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ, ꯑꯍꯟ ꯑꯗꯨꯅ ꯁꯩꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕꯗꯨ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯅꯦ ꯑꯗꯨꯅ ꯇꯥꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯦ ꯑꯗꯨꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯅ ꯂꯝꯖꯤꯡ ꯑꯣꯏꯔꯛꯈꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡꯒꯤ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯀꯥ ꯑꯗꯨ
ahan adugi yumda laklami ahan adusu cycle sengduna leirami yumbu aduna lakpa ubada mahakna amu nang laklibra changla u mangonda phamsi haiduna tul ado pirami masida yumbu kakana mahakna lakpaki maram amadi ngasai magi nupina manegi maramta hairakpa khudimak paudamlami maduda ta mainona phare hojik ibani tabung khu ki oja mangi ki manakta chatuna nini bu loisinna ba wa tanarorosi haiduna satki somdana manedu kaka amugi nupi aduta mana tauge khalliba waram punamak hairami maduda amugi nupi duna manena hariba wafam maduda yarami maramti rent ki lakpa paisa amadi dukan plot ke lakpa paisa mayamadu ki mapu mahano oininglami somdana yumbu ki kaka amudo tabung khok choroduna oja mangi ki yumda lekai adugi ahan mainoga punna changlaklami makhoina sangsinbata oja mangi su lai ki thorom tawduna leirami hai maruda maino lakpa ubada mangina maino kuireda itawgi nawa na pauta daba a changlu asi haiduna phak thariba aduda phamhallaga kari thudokpa leirabage haduna hanglakhi masida mainona sundobuni inaw wasigi nupi gi mani amana mahaki yum aduda lai sanaduna leire kabara su sanbani masida ai sungarang asomna hairaga thokiba punamak hairami maruda mangina a phare adudi ai khoyum laimit thanduna amukte yengi haiduna mamit odo uisinki ngehak leraba matung mangi ado mamit pangthorakle masidagi mangina is ibungo amo nangse ngawna phaina chadna ba haidana nangi nupiga nani duguna tawduna leire asumna tawrasi nasada pochem tinmu laimu sangduna ba ibudo mahaki thang tare changna saba jantra asi wajana sijinbirage aduga nini aduna horen mahaki thawai minel ado aina kokthoktuna aroi ba haibado ohellage tawbutubu matam kharati nini ki thawai minel ado mathi phungani ko asi hairakhi maduda amuna mathi phungbadu kona lai khoiramlaga phagadra hangbada mangina magi kada leiripa pochai sing amati mana toina lai sanabada sijinnaba noigi maning jagada haupa tairen pambi aduga punna laigi oiba thoram khara tawraba kanda phagani hairakhi masidagi amuna oja mangida lupa lisinga makhak kalladuna khoiramlaga adudi aikhoi so amu jawroki haiduna thoglakle asomna wari liraklaga imanaba aduna hairi asini bai hojik oriba phibamse masi haiduna imanaba aduna aingonda hairaklam ibanina asumna leiringai magi roommate singadusu halaklami aisu phare moisu laklabanina haiduna aisu aigi renta laklami numittu numidangi pung 10 makhairom tarami aisu hayengdi computer science ki test lay haiduna lairik parami aisu waraduna asum tumtharami ngaihak leibaga aise isada git namba sorkak thingba horakhi aduga aigi mit achida miyai chanbi nupi aduna aibu chatsi law haiduna singduna leirami ai mit pangba sungamlamdi wabna isa se loirami maruda aina imabu kanna ningsingjaki masidiki ai namduna hakchang ase mukladuna hogallakhi maruda thunaw adusu hangduna leirami lambi da su tawbu huina rent lomda on sillaga lak tuna khomlamki aisu thunaw ado lon sillaga ising khara thaklaga hojul lekha mato thadok tuna jahip tanana ba honarami no ngalaba matung aisu atupa ka amada honglakhi marudagi matam khara leiraga imanabagi ren ado haujikti ka bara sankhidrei tinthau laithau tawduna mayamgi community holoina sakhre haina tarakhi masini mayam aigi life ta thingrakhiba rel horror ibin wariya sig loinana mayambu aroibata amokanna khoiramjari wariya sida soikhiba lankhiba wahi wata yawrabasu tabiriba singna pukchel sauna ngakpigani wariya si bu thabirakliba mioi singa sigi masa ta thokhiba thingrakhiba real oiba asengba wari ngaktani wariya sibu tabiriba marup singna thajaba amati thajabitaba haibaduna adomadom da lebire
ꯀꯃꯦꯟꯇ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯀꯃꯦꯟ ꯑꯗꯨ ꯔꯤꯃꯨꯚ ꯇꯧꯊꯣꯛꯈꯤꯕ ꯇꯁꯦꯡꯅ ꯄꯥꯝꯃꯨꯖꯩ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ